ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯇꯒꯤ ꯍꯧꯔꯒ ꯑꯟꯍꯦꯜꯗꯤ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯍꯛꯆꯥꯡ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕꯅ ꯑꯌꯥꯝꯕꯅꯤ꯫ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏ 15 ꯃꯤꯂꯤꯌꯟꯗꯤ BP ꯁ꯭ꯇ꯭ꯔꯣꯛꯅ ꯅꯥꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ 5 ꯃꯤꯂꯤꯌꯟꯅ ꯁꯤꯈꯤ, ꯑꯗꯨꯒ ꯑꯇꯣꯞꯄ 5 ꯃꯤꯂꯤꯌꯟ ꯑꯃꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯣꯏꯅꯥꯏꯗꯨꯅ ꯂꯩ꯫ BP ꯁ꯭ꯇ꯭ꯔꯣꯛ ꯑꯁꯤ ꯆꯍꯤ 40ꯗꯒꯤꯅ 65 ꯏꯌꯔꯁ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯅ ꯍꯦꯟꯅ ꯅꯥꯒꯜꯂꯤ, ꯑꯗꯨꯕꯨ ꯁꯤꯀꯜ ꯁꯦꯜ ꯗꯤꯖꯤꯖ ꯂꯩꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯅꯨꯡꯗ 8% ꯃꯨꯛꯇꯤ ꯁ꯭ꯇ꯭ꯔꯣꯛꯅ ꯅꯥꯍꯟꯕ ꯌꯥꯏ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯂꯤꯕ ꯂꯩꯅꯥ BP ꯁ꯭ꯇ꯭ꯔꯣꯛꯇꯒꯤ ꯉꯥꯛꯊꯣꯛꯆꯅꯕ ꯄꯥꯝꯕꯩ 9 ꯈꯪꯃꯤꯟꯅꯁꯤ꯫ ꯅꯝꯕꯔ 1. ꯑꯩꯈꯣꯏꯅ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯑꯁꯤ ꯆꯥꯡ ꯅꯥꯏꯅ ꯆꯦꯛ ꯇꯧꯗꯨꯅ ꯅꯣꯔꯃꯦꯜ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯄꯤꯌꯨ꯫ ꯑꯥꯏꯗꯤꯌꯦꯜ ꯑꯣꯏꯕ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯑꯁꯤ 90/60ꯗꯒꯤꯅ 120/80ꯒꯤ ꯃꯔꯛꯇ ꯂꯩꯕ ꯑꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄ ꯇꯥꯔꯒꯗꯤ ꯗꯣꯛꯇꯔꯒ ꯇꯥꯟꯅꯕꯤꯌꯨ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯍꯟꯊꯅꯕ ꯇꯧꯕ ꯌꯥꯕ ꯈꯔ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯅ ꯅꯣꯡꯃꯗ ꯆꯥꯔꯤꯕ ꯊꯨꯝꯒꯤ ꯆꯥꯡ ꯑꯁꯤ ꯍꯟꯊꯍꯟꯗꯨꯅ 1500 ꯃꯤꯂꯤꯒ꯭ꯔꯥꯝ ꯍꯥꯏꯕꯗꯤ ꯆꯥꯃꯁ ꯇꯪꯈꯥꯏ ꯃꯨꯛꯇꯪ ꯆꯥꯕꯤꯌꯨ꯫ ꯀꯣꯂꯦꯁꯇꯦꯔꯣꯜ ꯋꯥꯡꯕ ꯆꯤꯟꯖꯥꯛ ꯈꯨꯗꯝ ꯑꯣꯏꯅ ꯕꯔꯒꯔ, ꯆꯤꯖ ꯑꯃꯗꯤ ꯑꯥꯏꯁꯀ꯭ꯔꯤꯝ ꯆꯥꯕꯤꯒꯅꯨ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯍꯩ-ꯋꯥꯍꯩ ꯑꯃꯗꯤ ꯃꯅꯥ-ꯃꯁꯤꯡ ꯆꯥꯡ ꯅꯥꯏꯅ ꯆꯥꯕꯤꯌꯨ, ꯑꯗꯨꯒ ꯋꯤꯛ ꯑꯃꯗ ꯉꯥ ꯑꯁꯤ 2ꯔꯛꯇꯒꯤꯅ 3ꯂꯛ ꯐꯥꯎꯕꯗꯤ ꯆꯥꯕꯤꯕ ꯌꯥꯏ꯫ ꯅꯣꯡꯃꯗ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤ 30 ꯃꯤꯅꯠꯇꯒꯤ ꯇꯥꯗꯅ ꯇꯧꯕꯤꯌꯨ, ꯑꯗꯨꯒ ꯆꯨꯔꯨꯞ ꯊꯛꯄ ꯇꯥꯔꯒꯗꯤ ꯊꯛꯄꯤꯒꯅꯨ, ꯃꯔꯝꯗꯤ LDL ꯍꯥꯏꯔꯤꯕ ꯀꯣꯂꯦꯁꯇꯦꯔꯣꯜ ꯑꯁꯤ ꯆꯥꯡ ꯋꯥꯡꯈꯠꯍꯟꯕ ꯃꯔꯝꯅꯅꯤ꯫ ꯅꯝꯕꯔ 2. ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯑꯁꯤ ꯍꯥꯏ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯑꯃꯗꯤ ꯗꯥꯏꯕꯦꯇꯤꯁꯀ ꯂꯣꯏꯅꯅ ꯑꯣꯚꯔꯋꯦꯠ ꯑꯣꯏꯔꯕꯗꯤ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯕꯒꯤ ꯆꯥꯡ ꯋꯥꯡꯏ꯫ ꯃꯔꯝ ꯑꯁꯤꯅ ꯏꯁꯥꯒ ꯆꯥꯟꯅꯕ ꯋꯦꯠ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯄꯤꯌꯨ꯫ ꯅꯣꯡꯃꯗ 1500ꯇꯒꯤꯅ 2000 ꯀꯦꯂꯣꯔꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯕꯤꯒꯅꯨ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯟꯒꯅꯤ꯫ ꯅꯝꯕꯔ 3. ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕ ꯑꯁꯤꯅ ꯋꯦꯠ ꯍꯟꯊꯍꯟꯕ ꯑꯃꯗꯤ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯅꯦꯝꯍꯟꯕꯇ ꯅꯠꯇꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯁ꯭ꯇ꯭ꯔꯣꯛ ꯔꯤꯗ꯭ꯌꯨꯁꯔ ꯑꯃꯒꯤ ꯃꯊꯧ ꯇꯧꯏ꯫ ꯃꯔꯝ ꯑꯁꯤꯅ ꯋꯤꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯃꯤꯠ 5ꯅꯤꯗꯤ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕꯤꯌꯨ꯫ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯨꯡꯇꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯆꯥꯔꯕ ꯃꯇꯨꯡꯗ ꯋꯥꯀꯤꯡ ꯆꯠꯄꯤꯕ ꯌꯥꯏ꯫ ꯅꯝꯕꯔ 4. ꯋꯥꯏꯟ ꯊꯛꯄ ꯇꯥꯔꯒꯗꯤ ꯅꯣꯡꯃꯗ ꯒ꯭ꯂꯥꯁ ꯑꯃꯒꯤ ꯆꯥꯡꯗ ꯑꯃꯨꯛꯇꯪ ꯊꯛꯄꯤꯌꯨ꯫ ꯋꯥꯏꯟ ꯀꯥ ꯍꯦꯟꯅ ꯊꯛꯄꯅ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯕꯒꯤ ꯆꯥꯡ ꯋꯥꯡꯍꯜꯂꯤ꯫ ꯅꯝꯕꯔ 5. ꯑꯦꯇ꯭ꯔꯤꯌꯜ ꯐꯤꯕ꯭ꯔꯤꯂꯦꯁꯟꯒꯤ ꯂꯩꯅꯥ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯌꯦꯡꯕꯤꯌꯨ꯫ ꯂꯩꯅꯥ ꯑꯁꯤ ꯍꯥꯔꯠꯕꯤꯠ ꯆꯥꯡ ꯅꯥꯏꯗꯕꯒꯤꯅꯤ꯫ ꯃꯁꯤꯅ ꯏꯒꯤ ꯈꯣꯡꯖꯦꯜ ꯇꯞꯊꯍꯟꯗꯨꯅ ꯅꯪꯁꯤꯟꯍꯜꯂꯤ꯫ ꯅꯪꯁꯤꯜꯂꯕ ꯏꯁꯤꯡꯗꯨꯅ ꯕ꯭ꯔꯦꯟ ꯌꯧꯈꯤꯗꯨꯅ BP ꯁ꯭ꯇ꯭ꯔꯣꯛ ꯊꯣꯛꯍꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯅꯠꯇ꯭ꯔꯒ ꯍꯥꯔꯠ ꯄꯥꯜꯄꯤꯇꯦꯁꯟ ꯍꯥꯏꯕꯗꯤ ꯃꯤꯍꯨꯟ ꯀꯥꯏꯅ ꯍꯨꯟꯕ ꯊꯣꯛꯂꯕꯗꯤ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯠꯄꯤꯌꯨ, ꯅꯠꯇ꯭ꯔꯒꯅ ꯑꯦꯟꯇꯤꯀꯣꯒꯨꯂꯦꯟꯠ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯏ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ BP ꯁ꯭ꯇ꯭ꯔꯣꯛ ꯊꯣꯛꯀꯗꯕꯗꯒꯤ ꯀꯟꯕ ꯉꯝꯃꯤ꯫ ꯅꯝꯕꯔ 6. ꯑꯗꯣꯝ ꯗꯥꯏꯕꯦꯇꯤꯁ ꯂꯩꯕꯤꯕ ꯇꯥꯔꯒꯗꯤ ꯗꯣꯛꯇꯔꯒ ꯊꯨꯅ ꯇꯥꯟꯅꯕꯤꯗꯨꯅ ꯂꯥꯌꯦꯡꯊꯣꯛꯄꯤꯌꯨ꯫ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯕ꯭ꯂꯗ ꯁꯨꯒꯔ ꯆꯥꯡ ꯋꯥꯡꯅ ꯂꯩꯕꯗꯒꯤ ꯕ꯭ꯂꯗ ꯚꯦꯁꯦꯜꯁꯤꯡ ꯃꯥꯡ ꯇꯥꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ BP ꯁ꯭ꯇ꯭ꯔꯣꯛ ꯊꯣꯛꯍꯜꯂꯛꯄ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯕ꯭ꯂꯗ ꯁꯨꯒꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯕꯤꯌꯨ꯫ ꯕ꯭ꯂꯗ ꯁꯨꯒꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒꯤꯗꯃꯛꯇ ꯃꯁꯤꯒ ꯆꯥꯟꯅꯕ ꯗꯥꯏꯠ ꯆꯥꯕꯤꯕ, ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕꯤꯕ, ꯑꯃꯗꯤ ꯃꯦꯗꯤꯁꯤꯟ ꯆꯥꯡ ꯅꯥꯏꯅ ꯆꯥꯕꯤꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯇꯧꯕꯤꯕ ꯌꯥꯏ꯫ ꯅꯝꯕꯔ 7. ꯆꯨꯔꯨꯞ ꯊꯛꯄꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯤꯔꯝꯗ ꯀ꯭ꯂꯣꯠ ꯐꯣꯔꯃꯦꯁꯟ ꯇꯧꯕꯗ ꯈꯣꯡꯖꯦꯜ ꯌꯥꯡꯈꯠꯍꯜꯂꯤ꯫ ꯃꯁꯤꯅ ꯏ ꯊꯥꯒꯠꯍꯜꯂꯤ ꯑꯃꯗꯤ ꯁꯤꯡꯂꯤꯁꯤꯡꯗ ꯄ꯭ꯂꯦꯛ ꯁꯦꯝꯒꯠꯂꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯁ꯭ꯇ꯭ꯔꯣꯛ ꯊꯣꯛꯍꯜꯂꯛꯄ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤꯅ
चुरुप असी यारिबा मखै थक्पीगनु। करिगुम्बा अदोम चुरुप थक्पा ओइरगदी मसी थादोकनबा क्वाइट स्मोकिंग एज सेन्नदुना निकोटिन की सरुक याउबा पिल चाबीबा अमदी काउंसिलिंग तौबीबसु याय। नंबर 8 कनागुम्बा मियोय खरददी तुम्बा मतमदा यामना हौना नाकोकपा फाउबा यावी। मसी स्लीपिंग एपनिया कौबा डिसऑर्डर अमना ओहनबा याय। स्लीपिंग एपनिया हाइरिबा डिसऑर्डर असिना अखोइना तुमलिंगै मतमदा ngaihakki oina sor honba lefalli। मसिना ब्लड प्रेशर वांखटहन्दुना बीपी स्ट्रोक थोकहनबा याय। करिगुम्बा स्लीपिंग एपनिया लैबा तारगदी मसिदगी ngaktoknaba ओवरवेट ओइबा तारगदी वेट हंथनबा होनाबियु। एक्सरसाइज चांग नाइना तौबियु। नेजल डिकंजस्टेंट नत्रगा एलर्जी मेडिकेशन सिजन्नबियु। एंटी एंजाइटी ड्रग नत्रगा स्लीपिंग पिल सिजन्नबसु थादोकपियु। ngasiगी वीडियो असिदगी अदोमना खरदा ओइरबसु नॉलेज फंगबिरगदी वीडियो असिबु लाइक तौबियु। अदुगा चैनल असिदा अनौबा चंगबिरकपा ओइरगदी चैनल असिबु सब्सक्राइब तौबिरमु। ngasigidamaktadi वीडियो असि मतांग असिदा लोइसिनजरगे। मथंगी वीडियो दा अमुक थेंगनरसी।